Akajani Imphal Wahengbam Rajesh na pau pajari ahanbada maruiba pau Kendra gi Minority Affairs Mantri Kiren Rijiju na hari awang nongpaki miyoi singbo asoi engam thoktanaba Delhi da thamliba police ki akhanaba unit asigumna atai raise singdasu thambagi tangai fadaba lei Kendra gi Donor Mantraloy na sahi asida awang nongpok lamdam chawkhatnaba thorang kayamarum paikaki amasung Indian Med Department Regional Center Imphal na hari lagliba numit umni asida Manipur gi tongan ba jila singda laisin kunna thagani Kendra gi Minority Affairs Mantri Kiren Rijiju na hari Lebaga sigi tongan ba mafam singda leiriba awang nongpok lamdam gi miyoi singbo asoi engam thoktanaba amasung ngak senabagi damak Delhi da thamliba police ki akhanaba unit asigumna atai raise singdasu thambagi tangai padaba lei Uttarakhand gi Dehradun da handakta Tripura gi mahiroi ama mafam adugi miyoi kharana attack tawrokibagi thokdok amasung madugi matung tarakpada mahiroi adu leikidabagi thong aduda mantri na nungnang mafongdokki Mangna hai asigumba attack asina samas asigi mingchat thian badanatana yamna khudong thiningai oi mantri na hai thokdok adugi matung tarakpada Uttarakhand sarkarna akanba thabak lokhatpaga loinana maduda chenaba miyoi manga fare Kendra gi Donor Mantraloy na sahi asida awang nongpok lamdam chawkhatnaba thorang kayamarum paikaki Mantraloy asina awang nongpok lamdam da research innovation amasung skill development chawkhatnaba pandam da IIT Guwahati da lupa koti kunithoi changna North East Science and Technology Cluster sanaba senpham kaithoki North East Council gi tongan ba scheme singi makhada awang nongpok lamdam da wagi pothok hena chawkhatnaba pandam da lupa koti chani kuntra changna paikakadaba bamboo sector project kunmanga gi senpham kaithoki masigi matakta lamdam asida Bamboo Value Chain Development Program paikatuna skill development yauna senthok lambi henganaba thorang kayasu paikatki hari Sahi asigi November da Asta Lakshmi Darshan Youth Exchange hogdoktuna laibak asida leiriba mi amagi mari phaganaba loinana awang nongpok lamdamgi ina khullaba sanskriti bu miyamda khanganaba thorang paikaki masigi matakta Rising North East Investor Summit Naidiri da pangthokki Mantraloin hai mifam aduna tongan ba lanai investor amasung public sector unit singna lupa koti lakh mari lising nifu hena thadanaba ayaba peki Bharat nungsagi maisadagi mai lawbagi capacity sahi asigi November da gigawatt chama kuntra henkre Kendra gi New and Renewable Energy Mantraloy hai kumsi sahi asida nungsagi maisadagi energy lawbagi capacity asi mamang sahi gi yengnabada sada nifu matoi hengatle Mantraloy hai sahi asida scheme for development of solar park amasung ultra mega solar power project ki makhada megawatt lising ahum hena pothoka ngamba solar park sing hogdokki Paugi Maratana break ama. Akajani Imphal gi pau kangbuna sahi loibagi akhanana puthok chaba thoram ing komjali singani kunmanga bu hangat na yengba प्रधानमंत्री नरेंद्र मोदी चाही असigi सितंबर 12 da मणिपुर da लाखी मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है Dengi laina na khwaidagi sokhanbasu sahi asina oikhi Atungba ising lehendragadi haireba mosquito samagi marung kophum letadana kanga se laina khoina control tobu yai Akajani Imphal na miyam gi seba torokpa chahi hufu pharakpa diamond jubilee gi thoram chahi asigi November manga da pangthokhi Akajani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. Chahi asigi February 8 da Mukhyamantri Nongthombam Biren pham thadokhi Rashtrapati gi sasan lakhi. Ising ichau gi awaba sanaro singi mai pakpagi nungaiba maramda maktada lanjenaraba IDP singi wakat chahi asida thokiba thaudok singni Soidana tabiu sahi loiba numit December 13 numidang pung 8 makhai Akajani Imphal gi pau kangbuna puthok chaba akhanaba thoram ing kumjali singani kunmanga bu hangat na yengba Tabiriba pawasi Akajani Imphal dagini
Indian Med Department Regional Center Imphal na hari ngasi Tamenglong, Senapati, Imphal West, Imphal East, Bishnupur, Thoubal, Kaching, Churachampur, Ferjol amasung Ukhrul jilagi mafam kharada laisil kungna tharaba yai. Hairiba phibam asi Churachampur, Ferjol, Kaching, Thoubal, Bishnupur, Ukhrul, Imphal East, Imphal West amasung Senapati jilada lagliba numinini asesu ahongba lairoi. Imphal West ki mafam kharada ngasi ayuk pung 3 phawbada ingbagi chang Celsius degree 9 rom oiki nungsa thoktabana ayuk angambadagi ingbagi chang wangki. Manipur hayeng dharma gi chatnabi ga loinana waksing gi tarani thoini panba numit asida imoinu ira thoni thoram pangthokani imoinu numika mari lenana raiji gi fisheries bibangna Imphal gi palace compound leba hapta kangjibungda nga gi mela pangthokani hairi kum amagi manamasing imoinu imada katnabagi damba ngasi ayuk anganbadagi hauna miyamna Imphal gi khwairaman kaithilda manamasing mahimarong leiba laknaki. Amaromda Manipur, Nagaland, amasung Assam da khundariba Jeliarong Furki khwaidigi chawa kumai gangai hayeng pangthoknaba sem saba loire. Security Force na thi humbagi thabak chathabada aina thingkraba tongan ba lalhol ki mioi ahum phare Kangpokpi jila gi langkhong singchang da tharamba popi pabi sing amadi khangpok sangkaya mai thadoktuna manghankre. Manipur Police Control Room gi paun hai haukiba pung kunmari da Security Force na pripak G5 ki active cadre nupi ama amasung nupa ama punna mioi ani Imphal West jila dagi phaki haukiba nomaijing nimitana Thoubal jila gi National Highway 102 gi District Hospital Gate manaktagi pripak pro gi active cadre amasu phagat pangamki. Amoromda Manipur Police, CRPF, Forest Bibak amasung NCB gi apunba kangbu amana Kangpokpi jila gi langkhong singchang da lam ekar kuntra mangarom da tharamba popi pambi sing yantatuna mangankre apunba kangbu asina popi pambi sing thabada sinaba Kangpok sang tarani thoi harbek tarahumdoi napi hidak sing tumbek tarataruk sprayer pump amasung pipe na sing basing mai thadoktuna manganki. Ngasi phongba pauksi sing gi maroiba pauksing gi dama hojik Khaidem Geetchandra leire Geetchandra Phagzari Rajesh Manipur da haukiba chahi lisingani kulhumdoi gi me ahumdagi haurakhiba irang asida lamjenariba angang lising kun mangarom awawa madi khudongsa daba sing mayoknari haiba MCPCR gi report maira paibi hodokhiba numit ningsingba amasung electric smart meter gi matangda consumer singna park sanna wakat akpagi paw yauna tongan ba paw sing nangasi Manipur da phongba paw sing hanba lamaida maroiba paw sing oina phongnari paw sing asi tongan ba mongda headline tawduna Shanghai Express Manipuri amasung English edition Pongnafam People's Chronicle Huelan Pau Sanalaibak amasung Manipur Mail Pau sing asida maruiba paw oina phongli mahusagi phibamda hanjinabagi matangda khana nainakre handoknaba tai wari sanaba tai haiba expert singna phongdokkiwa wafam amasung lanjenariba angang lising kunmunga rom awa saifu nangli haiba commission gi wafamna Shanghai Express Manipuri edition gi ahanba amasung anisuba headline tawri Manipur Public Service Commission na thokeba recruitment notice ki matangda masak naiba amadi thabaktagi pothakraba singna wahang kaya hangarapagi paw Shanghai Express English edition gi banner headline tawri sarkar gi thausil na taisa dabana Manipur gi bamboo industry muthatpaga chap manari haiba paw pongpham paw se gi ahanba headline tawri February tarhum doi phawbada lengak semdrabadi Jammu Kashmir gi phibam taroi hainingai leite haina MLA Khongbantabam ibom san phongdokki wafam pongpham pause gi han balamai do phongli ibdo thangjing gi laifam lenda yungshilleba Christian Cross lokthok hanaba governor da amuk hana taksin khre haba paw pongpham amasung People's Chronicle gi ahan balamai da maruiba paw do phongli pawasi tongan momong da headline tawduna Manipur Mail pause da su ahan balamai da maruiba paw do phongli lengakna December phawda IDB sing hongjil handraba amasung Athubu matamda National Highway Free Movement Tohandrabadi akanba khongjang pareng changsilakadori haiba sina Huelan Paugi banner headline tawduna phongli electric smart meter gi matangda consumer singna park san wakat lakpagi paw People's Chronicle gi ahanba headline tawri maira paibi hodokhiba numit kiningsing palan pangthokhiba thoromduda MLA humphuna punsinduna state asi amuktang kalamu haina lupi samas ki maikei gi phongdokhiba wafam Sanalaibak Pauksegi Anisuba headline tawri Rajesh
Thagachari Geetchandra, Aroibada Maroiba Pau, Kendra ki Minority Affairs Mantri Kiren Rijiju na hairi awang nongpoki miyoi singbo asoi engam thoktanaba Delhi da thamliba police ki akhanaba unit asigumna atai rise singju thangbagi tangai fedaba lei. Kendra ki donor mantraloy na sahi asida awang nongpok lamdam chawkhanaba thorang kaya marum paikaki amasung Indian Med Department Regional Center Imphal na hairi lagliba numit umni asida Manipur ki tongan ba jila singda leichil kungna thagani.